ꯏꯆꯥꯅꯨꯄꯤꯒꯤ ꯄꯣꯠ ꯌꯧꯔꯛꯑꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯕꯤꯕꯅꯦ ꯄ꯭ꯔꯥꯏꯁꯇꯣ ꯌꯦꯡꯉꯨ ꯎꯕ꯭ꯔꯥ ꯁꯤ ꯂꯩꯁꯦ ꯐꯦꯁꯕꯨꯛꯇꯩ ꯆꯦꯜꯂꯤꯅꯦ ꯐꯖꯕ ꯌꯦꯡꯉꯁꯤꯀꯣ ꯉꯥꯎꯇꯣꯝꯕ ꯆꯤꯆꯦꯒꯤ ꯄꯣꯠ ꯌꯧꯔꯛꯑꯦ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯀꯩꯅꯣꯅꯦ ꯏꯃꯥ ꯏꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤꯠꯁꯤꯗꯤ ꯑꯣꯟꯅꯔꯦ ꯃꯣꯏ ꯍꯥꯞꯄꯩꯁꯦ 시리 온나이게 미 숏 아마 찌엔가 시라이 이마쇼 부디 찌엔기우네도 시리 나띠바 시 온나이 가요 페이스북 대시에리네 로슈 가리노 황디 맞잖아래 가이네 쓰고 영라오시 제기 그거 찐 뭐 요래 이제 수마이나 요래 해봐 그거 솥도 좀 들어게 와 엄마 보통 시킨 솔로로 타먹고 해봐 쉬어요 해봐 이거네 솥 아니 찐 보고 누가 내가 놓고 빨리 뭐야 뒤에 또 시줘 어떤 거죠? 그래라 그래 솥 아니니 컵다니 시리지 아두고 시주도로 셔가고 좀 떠우리 페이스북 대시에는 거 매암담도 타글러게 마시 지금 있잖아 비 그는 파트니스터 가버나 시에나버니 봐 뭐이나 다 필요해 이제 막 이렇게 이거 이 마이 마사 보가 시 왜? 누나 왜 아우데? 왜 아우데 말해 그래요 나 TV 포토도나 그러나 뭐 포토도 얘기는 나 찍기만 아이 포토도 아이 포토로 깨운 거 아이 자기 하러 가는 거 야오브라 이렇게 또 아이 지금 이제 시신이야 봐 파자이네 자 얌파자에 가리가 가라보고 그럼도 얼굴 거기 아스 달리 빠보고 또 그때에 집이디기 야 허연 답이전 미라게 먹는다는 게 공감 아이씨 이거 뭐야 사드고요 공감지 저저렇게 줄라고 애치이래네 Mayam. Mayam. Hi Mayam. Chắc chắn là bố. Hi chị nào. Ai đi nè nè ga. Tụm mẹ. Nhau kì hả? Nè nè xe phone u bada. Xe ăn kre. Lo lúc cái hai nó số không. Mayam cô chat pambira su anu ba lại cô chat. Wari wala tayong tantaw sa dugay ulak ke pot kay do. 눈이 날 빨토기 눈이 날 Này đi ke. cây cây mới tôi được Ay mo na utsaw ni. ay mình ngay người ta làm Eh, tara ka taro ke. 저기 눈이 날 빨토기 눈이 날 빨토기 눈이 날 Pretty me am yauri ibo ko. Ay si sanu ay tada na. Ay jilit pa jeng am lay gam chaling ang si di sanu ay tada. Gilit laga thagat kita omning am dre. 알아봐 시야네리 mấy cái hình đó để đi xúc cái đó thằng bên không chắc là đi nào mà nào 다르게 착 지금 아 그래서 맛있는 딸기 그대로고 Saksare, sakre. Chứ rất lo sao chúng ta mang ngoài đó lo. À bên hitar sẽ thằng tháo ra. Ôi mà. Ai cái phiền hàng bấy này được đấy. Thằng tụi đó. Tại insan cái gì đó. Ay thằng tụi phiền
ꯑꯉꯥꯡꯕꯗꯣ ꯀꯥꯏ ꯂꯩꯍꯧꯒꯦ ꯈꯪꯗꯦ ꯁꯤ ꯂꯩꯕ꯭ꯔꯥ ꯑꯩꯗꯣ ꯃꯥꯏ ꯄꯦꯝꯃ ꯁꯛꯀꯤ ꯋꯥꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯃ ꯁꯤꯔꯦ ꯑꯕꯦ ꯑꯩꯒꯤ ꯁꯝꯇꯨ ꯐꯤ ꯑꯉꯥꯡꯕ ꯂꯣꯏꯕ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯌꯥꯔꯦ ꯑꯃ ꯂꯧꯊꯣꯛꯆꯔꯒꯦ ꯑꯣ ꯌꯥꯁꯤ ꯂꯩꯔꯦ ꯉꯁꯥꯏ ꯏꯂꯨꯕꯁꯦ ꯏꯜꯂꯒꯦ ꯇꯧꯅꯤ Please, sangong glass ang pag-isipin na yan. Please, sangong glass ang kung sabang sa pagkaw yan. Sangong glass ang kung sabang sa pagkaw yan. ꯊꯛꯑꯣ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯐꯃꯣꯡ ꯁꯥꯕ ꯊꯧꯔꯣꯏ ꯆꯠꯂꯦ ꯗꯝ ꯆꯠꯂꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯗ꯭ꯔꯦꯁ ꯌꯣꯟꯕꯒꯤ ꯔꯨꯝꯗ ꯆꯪꯉꯛꯑꯦ ꯄꯣꯠ ꯃꯌꯥꯝꯁꯦ ꯆꯥꯏꯕ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯔꯦ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯟꯅꯦ ꯈꯟꯕꯗ ꯕꯤꯕꯨꯂꯥꯕꯨ ꯆꯨꯔꯦꯗ ꯅꯨꯄꯤꯒꯤ ꯁ꯭ꯋꯦꯇꯔ ꯐꯖ ꯐꯖꯕ ꯅꯨꯄꯥꯒꯤ ꯁ꯭ꯋꯦꯇꯔ ꯑꯉꯥꯡꯒꯤ ꯀꯩꯒꯤ ꯄꯨꯝꯅꯃꯛ ꯌꯥꯎꯔꯦ ꯅꯨꯄꯥꯒꯤ ꯖꯦꯀꯦꯠ ꯀꯥꯏꯁꯦ ꯌꯦꯡꯉꯨꯁꯦ ꯅꯨꯄꯤꯒꯤ ꯀꯣꯠ ꯁꯦꯠꯅꯤ ꯁꯤꯁꯨ ꯃꯌꯥꯝ ꯇꯣꯁꯦ ꯐꯖꯗ꯭ꯔꯥ ꯁꯤ ꯅꯨꯄꯤꯒꯤ ꯀꯩꯅꯣꯅꯦꯕꯁꯦ ꯄ꯭ꯔꯤꯟꯁꯦ ꯂꯩ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯃ ꯋꯥꯏꯠꯅ ꯐꯔ ꯇꯧꯔ ꯃꯆꯥꯒ ꯇꯧꯕꯤꯒ ꯇꯧꯋꯦꯕꯀꯣ ꯁꯤ ꯐꯖꯅ ꯎꯗꯦ ꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯌꯥꯝ ꯊꯤ ꯐꯖꯩꯀꯣ ꯁꯤꯁꯦ ꯏꯊꯔꯒꯤ ꯀꯩꯅꯣꯅꯦꯕ ꯁ꯭ꯋꯦꯇꯔꯅꯦꯕꯀꯣ ꯁ꯭ꯇ꯭ꯔꯦꯆꯦꯕꯜꯁꯨ ꯑꯣꯏ ꯐ꯭ꯔꯤ ꯁꯥꯏꯖ ꯑꯣꯏꯅ ꯂꯤꯠꯄꯁꯨ ꯌꯥꯔꯦ ꯑꯗꯩ ꯃꯧꯅ ꯅꯞꯅ ꯂꯤꯠꯀꯦꯁꯨ ꯌꯥꯔꯦ ꯂꯩꯁꯥꯕꯤꯅ ꯖꯤꯟꯁꯀꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒ ꯂꯤꯠꯂꯒ ꯆꯥꯎꯇꯛꯅ ꯂꯤꯠꯂꯒ ꯖꯤꯟꯁꯀ ꯄꯥꯔꯒ ꯀꯦꯔꯤ ꯕꯦഗ് ꯑꯆꯧꯕ ꯑꯃꯒ ꯌꯥꯜꯂꯒꯗꯤ ꯌꯥꯝ ꯐꯖꯒꯅꯤꯀꯣ ꯃꯌꯥꯝ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯀꯥꯞꯄꯤꯌꯣ ꯃꯆꯨꯁꯦ ꯀꯂꯔ 2 3 ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕꯅꯤ ꯆꯦ ꯀꯂꯔ ꯀꯩꯀꯩꯅꯣ ꯂꯥꯛꯈꯤꯗꯥꯏꯅꯦ ꯀꯂꯔ 2 3 ꯂꯥꯛꯈꯤꯕꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯇꯨꯁ ꯀꯟꯅ ꯄꯥꯏꯔꯤꯗꯨꯃ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯁꯦ ꯀꯂꯔ ꯌꯥꯝ ꯐꯖꯩ ꯄꯣꯠꯁꯨ ꯌꯥꯝ ꯐꯖꯩ ꯏꯊꯔꯒꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯅꯦ ꯁꯤꯒꯤꯁꯦ ꯎꯗ꯭ꯔꯦꯕꯀꯣ ꯁꯤ ꯋꯥꯏꯠꯀꯤ ꯁ꯭ꯋꯥꯏꯗ ꯐꯔ ꯃꯆꯥ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅ ꯂꯩꯒꯁꯤ ꯁꯥꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯁꯦ ꯍꯩꯇꯕꯀꯣ ꯑꯗꯨꯅꯅꯦ ꯄꯣꯠꯁꯦ ꯂꯤꯠꯂꯒ ꯊꯥꯒꯠꯇꯧꯁꯨ ꯉꯁꯤꯁꯦ ꯑꯩꯁꯦ ꯏꯟꯊꯝ ꯆꯜꯂꯦꯕ ꯑꯗꯨꯅ ꯁꯤꯁꯤꯅ ꯂꯩꯁꯥꯕꯤꯒꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯩ ꯀꯣꯠ ꯁꯦꯠ ꯐꯖꯕ ꯎꯠꯂꯛꯀꯦ ꯃꯌꯥꯝꯅ ꯑꯩꯅ ꯔꯤꯜꯁ ꯑꯃ ꯅꯝꯕꯗ ꯋꯥꯏꯠꯀꯤ ꯀꯣꯠ ꯁꯦꯠ ꯑꯃ ꯁꯦꯠꯄꯗꯣ ꯃꯌꯥꯝꯅ ꯀꯥꯏꯗꯩ ꯂꯩꯒꯦ ꯍꯪꯕꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯀꯣ ꯏꯆꯦꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯤꯒꯤꯁꯦ ꯍꯥꯏꯐꯦꯠ ꯇꯤꯡꯊꯣꯛꯄꯤꯔꯛꯑꯣꯅꯦ ꯑꯗꯨ ꯁꯣꯔꯨꯝ ꯑꯣꯏꯅꯗꯤ ꯂꯩꯖꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯣꯜꯁꯦꯜꯒꯤ ꯂꯧꯕꯤꯒꯦꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯁꯦꯠꯅꯕꯒꯤ ꯂꯧꯒꯦꯁꯨ ꯌꯥꯅꯤꯀꯣ ꯁꯤꯒꯤ ꯀꯣꯠꯁꯦꯠꯁꯦ ꯑꯩꯅ ꯁꯦꯠꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯌꯥꯝ ꯐꯖꯩ ꯀꯥꯏꯗꯩ ꯂꯩꯒꯦꯅ ꯌꯥꯝ ꯍꯪꯈꯤꯕꯅꯦꯕꯀꯣ ꯍꯥꯟꯅ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯁꯤ ꯋꯦꯁ ꯀꯣꯠ ꯑꯃ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯁꯤ ꯋꯦꯁ ꯀꯣꯠꯁꯦ ꯍꯥꯟꯅ ꯂꯤꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤ ꯃꯅꯨꯡꯗ ꯁꯤ ꯋꯦꯁ ꯀꯣꯠꯁꯤ ꯊꯥꯗꯣꯏꯕ ꯏꯆꯦ ꯃꯊꯛꯀꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯣꯅꯦ ꯁꯨꯃꯥꯏꯅ ꯁꯤ ꯃꯅꯨꯡꯒꯤ ꯊꯥꯅꯕꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯗꯒꯤ ꯁꯤꯒꯤ ꯃꯊꯛꯀꯤ ꯁ꯭ꯋꯦꯇꯔꯁꯦ ꯁꯨꯃꯥꯏꯅ ꯃꯊꯛꯀꯤ ꯁ꯭ꯋꯦꯇꯔꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯕꯇꯟꯁꯦ ꯍꯥꯡꯇꯣꯛꯑꯒ ꯂꯤꯠꯀꯦꯁꯨ ꯌꯥꯔꯦ ꯄꯥꯟꯁꯤꯜꯂꯒ ꯂꯤꯠꯀꯦꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯁꯥ ꯑꯄꯥꯝꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯃꯇꯝꯗ ꯑꯩꯅ 2500ꯗ ꯂꯩꯈꯤꯕꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯐꯤꯁꯦ ꯍꯧꯖꯤꯛꯅ ꯐꯤꯗꯛꯁꯨ ꯃꯥꯟꯅꯗꯦ ꯃꯇꯝꯗ ꯑꯩꯅ ꯂꯤꯠꯈꯤꯕ ꯄꯣꯠꯇꯨꯒ ꯁꯤꯗꯕꯨ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯂꯩꯕ ꯍꯦꯜꯂꯦꯕꯀꯣ ꯄꯣꯠꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯅꯣꯁꯦ ꯈꯣꯡꯒ꯭ꯔꯥꯎꯒꯥꯏꯁꯦ ꯈꯨꯐꯖꯕꯅꯦ ꯌꯥꯝ ꯁꯥꯡꯉꯒꯅꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯑꯩꯅ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯀꯩꯅꯣ ꯑꯊꯥꯕ ꯑꯋꯥꯡꯕ ꯑꯉꯧꯕ ꯑꯃꯒ ꯇꯣꯡꯉ ꯀꯌꯥꯝ ꯐꯖꯩ ꯈꯪꯕ꯭ꯔꯥ ꯋꯥꯏꯠ ꯕꯦഗ് ꯑꯃꯒ ꯌꯥꯜꯂꯒ ꯃꯌꯥꯝ ꯁꯤ ꯄꯥꯝꯕꯤꯔꯗꯤ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯁꯤ ꯌꯥꯝ फजबने सिगी सुटसे मचु अहुम लेको संगोम चा मचु दुमगा ब्लैक अमगा सी वाइट सिगा पीस याम याम देखो मैम पाम्बीरगदी अदुम ऑर्डर सच तौसनबिरो सिदि पीस याम याम दे फंगरो हाइदि ऑर्डर